Sina Kaithelda bomb tof Yamna Kapnakhre Ukrul District Manung Chana Laiba Sina Kaithel Akoibida Laiba Mafam Singda Kuki narco terrorist Singna bomb tof Yamna Kaptharakpadagi Kungakpa Singa Kanmongda Nongmai Kapnakhre Pau Sina Iriba Matam Fauba Nakalanigi Marakta Kapna Bagi Thabak Chathaki Aso Opengi Paudi Fangbangam Security Force Singa Miyam Mukna Baleb Tree Trong Lobby Mihata Pen Rabalam Damasigi Miyamna Howrakli Be Hosigi Manung Chana Tongan Mafam Singda Chathariba Khongjang Singda Security Force Singa Mukna Bagi Thabak Leb Tree Aso Open Kaya Yaubaga Loina Police na Khongjang Loi Sing Fakat Bagi Thabak Su Chathari Home Ministry ge official Sing Lakadauri Manipur da Hojik Oriba Fibam Masigi Matangda Yingsina Bagi Damak Home Ministry ge official Sing Hayeng Lakadauri Akhanaba Home Ministry ge official Sing Aduna Thokliba Irang Sing Asigi Matangda Kupna Yingsilagani Hairi Bing Chathabada Bunker Ahum Thugaikre Tokning Fanglei TM Kasom Ambush Thaudoka Mari Lainana Chingnaba Yaulen Amasung Mongko Chepo Hill Range da ngasi combing operation Chathabada Bunker Ahum Thugaiki Bagal Doinana M16 gi Maru Yauna Tokning Kaya Fangbangumkre DIG Range Sport Ning Sembasum IPS Kiliching Makada Manipur Police 6 Suba MR BSF Amasung CRPF ke Punba team na ngasi Yaulen Amasung Mongko Chepo gi Akoibada Chathakiba combing operation da Polam Sing adu Fagat Pangamkibani Endaba Fongdorakli Maira Khongchat Yaubagi RAF na Farba Matungda Manipur Police na Sairong amadi nampuda pahelaga polista kabl I haina case pansenbiri haina nongada leiba Stern Lion Club ki Games and Sports Secretary Morangthem James na pendaba Fongdorakre Police na fubadagi sokpadagi Saumbong Primary Health Center da layeng balakiba Morangthem James na paumising da Fongdorakibagi matung ina Tronglawbida angang ani hatkibadugi apokpi mama nongadagi ningol oibana maram oraga Tronglawbi mihat ki mayokta Maira Khongchat Chatpada Club ki mahut silaga saruk yaba chatkibani Maira Khongchat Chatfam Sagolban yauba matamda Security Force singna Khongjangloi sing tanaba huramlei mayam chenabadagi school amada chensinbada RAF na faki RAF na faduna furaba matungda Manipur Police ki team amada chinaki Police sing aduna makata na fubogal doina na nauri pahalaga nauriga kona na fai haiduna Imphal Police Station da puki Police Station da nat khara puthoktuna pahalaga nauriga kona na fare haiduna Case Pansen ki Manipur Police ki Kahen Balichad Asina Police ta Thamlamba Thazaba Pumba Wangal Lehainasu James na Makata na Fongdoki Sagolban Lambigi Rally da Balance Satharak Pagamari Lainana Meeoi Kungamatoi Fare Police Control Room na ngasi numidang thorok patrol amada ngarang tongan ba CSO sing na pasoi dagi Sagolban Fawgi marakta lairiba Imphal Jiribam Lambida Maira gi rally chatkri rally asigi manung da miyam nungna thaba petrol bomb sing langba nauri sizinaba Police personnel sing nanungna thaba na chingbu chatharakpadagi asopan yauki thogdosigi manung chana Security Force ki gari sing amanga ta thoki 232 CRPF ki personnel ahum thibam luna soki tungda miyam adubutan khaiduna laksin mangam ki haibaga loina na thogdo asiga mari lainana Police na Meeoi kungamatoi fare hairi Cherol asigi matungina faraba singdi Sagolban Salam Leikai dagi ke SI Sanjit Kuntraga Taruk Tera Lokrakpam Leiraktagi Takhil Changbam Bonja Uripok Khwai Brahmapur Leikai dagi Rahul Khetri Mayum Kungata Red Sagolban Maino Leiraktagi Thongbam Roger Kuntraga Mapan Brahmapur Laipubam Leikai dagi Guru Mayum Max Kungataruk Tera Sadokpam Leikai dagi Lamjingba Ayekpam Kungamapan Sagolban Maino Leiraktagi Mutum Murari Kuntraga Taret Nongada Makha Leikai dagi Moirangthem James Kunganipan Thangmaiban Laurangpurel Leikai dagi Oinam Michael Kuntraga Taruk Langthabal Left Mayai Leikai dagi Koijom Karnajit Kunga Humdoi Langthabal Mantri Khong Mayai Leikai dagi El Rinko Kungamapal Nagamapal Singjubung dagi Jurist Wayanbam Kuntraga Manga Naurem Thong dagi Hurem Somorjit Kunga Manga Nagamapal dagi Khoisnam Nauba Kuntraga Nithoi Kha Sanjembam dagi Nikes Laisram Kunga Humdoi Langol Game Village dagi Chingakam Ranjan Kunganipan National Game Village dagi Seram Bikas Kungamatoi Tera Lokram Lerek dagi Kangjam Chikai Nganba Kungamari Tera Sapam Lerek dagi Kuraijam Deepa Kuntraga Mari Tera Kaithel dagi Wahengbam Naren Kuntraga Mari amasung Tokphong Nangkhong dagi Anauba Khetri Mayum Taraganipani Hairi Ching Khongjang Loi Singa Security Force ka Chawna Muknakhre Tronglawbida Pikliba Angang ani hatkiba amasung angang anigi mamabuna sohankiba thogdokpu nakna leiriba CRPF sing na mathau pangthok tabadagi thokkibani haiduna khoisaunarba miyamna thomjillubada nongmaina kablakpadagi micham ahum yauna punna Meeoi manga leikhidababu yaningdaba fongdoktuna kakchingi Maira paibi amasung club singna kusamna duna miyamga loinana pendaba khongchak chatkre mihatpa Kuki militant sing chairak piu micham miyamgi punsi ngak pangamdaba lengak karamba lengakno micham hatpa CRPF chairak piu NRC chatna halu amadi no justice no peace haibana chingba kholaw lauduna kakching kaithel gi akoibada Maira paiduna chatkiba khongchat adu police na irang thoktanaba mafam chana loisinaba honaraki khongchat asida saruk yakiba kharana DC office tamna chatnaba honaraki district police na RAF kaloinana khongchat adu DC office tamna
ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯂꯝꯊꯨꯡꯐꯝ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤꯕ ꯀꯛꯆꯤꯡ ꯋꯥꯏꯔꯤ ꯈꯨꯖꯥꯝꯄꯥꯠꯇ ꯂꯣꯏꯁꯤꯟꯅꯕ ꯈꯪꯍꯟꯈꯤ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯅꯔꯛꯇꯕꯗꯒꯤ ꯆꯥꯎꯅ ꯃꯨꯛꯅꯈꯤ꯫ ꯄꯨꯂꯤꯁ ꯑꯃꯁꯨꯡ RAFꯅ ꯃꯤꯌꯥꯝꯕꯨ ꯇꯥꯟꯈꯥꯏꯗꯨꯅ ꯂꯥꯛꯁꯤꯟꯅꯕ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯃꯣꯞ ꯕꯣꯝꯕꯁꯤꯡ ꯀꯥꯞꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯈꯤ꯫ US-ꯏꯔꯥꯟꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯩꯈꯥꯏ ꯇꯥꯗ꯭ꯔꯒꯁꯨ ꯄꯥꯀꯤꯁꯇꯥꯟꯗꯗꯤ ꯉꯥꯛꯁꯦꯟꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯄꯥꯏꯈꯠꯂꯦ꯫ US ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯋꯥꯔꯤ ꯁꯥꯅꯅꯕ ꯂꯩꯈꯥꯏ ꯇꯥꯗ꯭ꯔꯒꯁꯨ ꯄꯥꯀꯤꯁꯇꯥꯟꯗꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯇꯨꯅ ꯋꯥꯔꯤ ꯁꯥꯅꯒꯗꯧꯔꯤꯕ ꯑꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯗꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯏꯁꯂꯥꯃꯥꯕꯥꯗ ꯑꯃꯁꯨꯡ ꯔꯋꯥꯜꯄꯤꯟꯗꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤꯡꯅ ꯋꯥꯔꯤ ꯁꯥꯅꯒꯗꯧꯔꯤꯕ ꯑꯁꯤꯗ ꯈꯨꯔꯧ ꯊꯥꯡꯗꯅꯕ ꯄꯕ꯭ꯂꯤꯛ ꯑꯃꯁꯨꯡ ꯒꯨꯗꯁ ꯇ꯭ꯔꯥꯟꯁꯄꯣꯔꯠꯁꯤꯡ ꯃꯈꯥ ꯇꯥꯕ ꯅꯣꯇꯤꯁ ꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯁꯤꯇꯤ ꯑꯅꯤ ꯑꯁꯤ ꯐꯥꯎꯗꯨꯅ ꯆꯠꯄꯗ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ꯫ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯂꯥꯟ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯂꯩꯕꯥꯛ ꯑꯅꯤꯅ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯑꯀꯛꯅꯕ ꯃꯇꯝ ꯈꯪꯗ꯭ꯔꯒꯁꯨ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯕꯅ ꯏꯁꯂꯥꯃꯥꯕꯥꯗꯇ ꯑꯀꯟꯕ ꯉꯥꯛꯁꯦꯟꯒꯤ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄ ꯍꯧꯈꯤꯕꯅꯤ꯫ ꯄꯥꯀꯤꯁꯇꯥꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄ ꯊꯥꯖꯕ ꯌꯥꯕ ꯄꯥꯎ ꯑꯃꯅ US ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯏꯁꯂꯥꯃꯥꯕꯥꯗꯇ ꯂꯥꯟꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯋꯥꯔꯤ ꯍꯌꯦꯡ ꯁꯥꯅꯔꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯏꯔꯥꯟꯒꯤ ꯗꯦꯄꯨꯇꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯁꯥꯏꯗ ꯈꯥꯇꯤꯐꯖꯥꯗꯦꯅ ꯉꯔꯥꯡ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯔꯣꯜ ꯑꯃꯗ ꯑꯃꯦꯔꯤꯀꯥꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯁꯛꯀ ꯎꯅꯗꯨꯅ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯋꯥꯔꯤ ꯁꯥꯅꯅꯕꯒꯤ ꯇꯪꯗꯥꯡꯕ ꯃꯇꯝ ꯂꯦꯞꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯈꯤ꯫ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡꯗ US ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯔꯣꯜ ꯑꯃꯗꯗꯤ ꯋꯦꯁ ꯑꯦꯁꯤꯌꯥ ꯂꯥꯟꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯒꯤꯗꯃꯛ USꯀꯤ ꯃꯤꯍꯨꯠꯁꯤꯡ ꯏꯁꯂꯥꯃꯥꯕꯥꯗ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯍꯥꯏꯈꯤ꯫ USꯀꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯑꯦꯟꯚꯣꯏ ꯑꯣꯏꯅ ꯃꯊꯧ ꯇꯧꯔꯤꯕ ꯁ꯭ꯇꯤꯚ ꯋꯤꯠꯀꯣꯐꯅ ꯅ꯭ꯌꯨ ꯌꯣꯔꯛ ꯄꯣꯁꯠꯇ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯔꯣꯜ ꯑꯃꯗ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯒꯤ ꯊꯧꯔꯥꯡꯗ ꯄꯥꯀꯤꯁꯇꯥꯟꯗ ꯆꯠꯂꯒꯅꯤ ꯑꯃꯁꯨꯡ ꯋꯥꯔꯤ ꯁꯥꯅꯕ ꯑꯁꯤꯗ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯄꯒꯤ ꯑꯣꯏꯊꯣꯛꯄꯁꯨ ꯂꯩ ꯍꯥꯏꯈꯤ꯫ ꯏꯁꯂꯥꯃꯥꯕꯥꯗ DCꯅ Xꯇ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯍꯌꯦꯡ ꯋꯥꯔꯤ ꯁꯥꯅꯒꯅꯤ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯁꯤꯒꯤꯗꯃꯛ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯑꯣꯏꯅ ꯁꯤꯇꯤ ꯑꯁꯤꯗ ꯐꯥꯎꯗꯨꯅ ꯆꯠꯄ ꯍꯦꯚꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯃꯁꯨꯡ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠꯁꯤꯡ ꯃꯈꯥ ꯇꯥꯕ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯊꯤꯡꯕ ꯊꯝꯂꯦ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛꯁꯤꯡꯗ ꯃꯄꯨꯡ ꯐꯥꯅ ꯃꯇꯦꯡ ꯄꯤꯅꯕ ꯑꯄꯤꯜ ꯇꯧꯔꯛꯈꯤ꯫ ꯄꯟꯕ ꯌꯥꯏ ꯂꯩꯕꯥꯛ ꯑꯅꯤꯅ ꯂꯥꯟꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯏꯁꯂꯥꯃꯥꯕꯥꯗꯀꯤ ꯁꯦꯔꯦꯅꯥ ꯍꯣꯇꯦꯜꯗ ꯊꯥ ꯑꯁꯤꯒꯤ 12 ꯑꯃꯁꯨꯡ 12ꯗ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯋꯥꯔꯤ ꯁꯥꯅꯈꯤꯕꯅꯤ꯫ ꯆꯥꯏꯅꯥꯒꯤ ꯍ꯭ꯌꯨꯃꯦꯅꯣꯏꯗ ꯔꯣꯕꯣꯠꯅ ꯃꯥꯔꯥꯊꯣꯟ ꯆꯦꯟꯗꯨꯅ ꯋꯥꯔꯜꯗ ꯔꯦꯀꯣꯔꯗ ꯊꯝꯈ꯭ꯔꯦ꯫ ꯆꯥꯏꯅꯤꯖ ꯀꯝꯄꯦꯅꯤꯅ ꯁꯦꯝꯕ ꯍ꯭ꯌꯨꯃꯦꯅꯣꯏꯗ ꯔꯣꯕꯣꯠ ꯑꯃꯅ ꯍꯥꯐ ꯃꯥꯔꯥꯊꯣꯟꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯨꯟꯅ ꯃꯤꯅꯤꯠ 50 ꯁꯦꯀꯦꯟꯗ 13ꯗ ꯄꯟꯊꯨꯡꯐꯝ ꯌꯧꯗꯨꯅ ꯋꯥꯔꯜꯗ ꯔꯦꯀꯣꯔꯗ ꯊꯝꯕ ꯉꯝꯈ꯭ꯔꯦ꯫ ꯉꯁꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯗꯨꯅ ꯕꯩꯖꯤꯡ ꯏ-ꯇꯥꯎꯟꯗ ꯑꯦꯃꯦꯆꯣꯔ ꯔꯟꯅꯔ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯄ ꯍꯥꯐ ꯃꯥꯔꯥꯊꯣꯟꯗ ꯆꯥꯏꯅꯥ ꯁꯦꯟꯖꯦꯟ ꯑꯣꯅꯔ ꯁ꯭ꯃꯥꯔꯠ ꯇꯦꯛꯅꯣꯂꯣꯖꯤ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯣꯑꯣꯄꯔꯦꯁꯟ ꯂꯤꯃꯤꯇꯦꯗꯅ ꯁꯥꯕ ꯐ꯭ꯂꯁ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯍ꯭ꯌꯨꯃꯦꯅꯣꯏꯗ ꯔꯣꯕꯣꯠ ꯑꯃꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯍꯥꯏꯔꯤꯕ ꯍꯥꯐ ꯃꯥꯔꯥꯊꯣꯟ ꯑꯗꯨꯗ ꯐ꯭ꯂꯁꯅ ꯁꯨꯞꯅꯇꯒꯤ ꯃꯤꯅꯤꯠ 50 ꯁꯦꯀꯦꯟꯗ 13ꯗ ꯄꯟꯊꯨꯡꯐꯝ ꯌꯧꯗꯨꯅ ꯋꯥꯔꯜꯗ ꯔꯦꯀꯣꯔꯗ ꯊꯝꯕ ꯉꯝꯈꯤꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯄꯣꯔꯇꯨꯒꯜꯗ ꯄꯥꯡꯊꯣꯛꯄ ꯂꯤꯁꯕꯣꯟ ꯍꯥꯐ ꯃꯥꯔꯥꯊꯣꯟ ꯑꯃꯗ ꯎꯒꯟꯗꯥꯒꯤ ꯔꯟꯅꯔ ꯖꯦꯀꯣꯕ ꯀꯤꯐꯂꯤꯃꯣꯅ ꯄꯨꯟꯅ ꯃꯤꯅꯤꯠ 58 ꯁꯦꯀꯦꯟꯗ 10ꯗ ꯄꯟꯊꯨꯡꯐꯝ ꯌꯧꯗꯨꯅ ꯋꯥꯔꯜꯗ ꯔꯦꯀꯣꯔꯗ ꯊꯝꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯏꯇꯂꯤꯗ ꯏꯟꯗꯤꯌꯥ ꯃꯆꯥ ꯑꯅꯤ ꯍꯥꯠꯈ꯭ꯔꯦ꯫ ꯏꯇꯂꯤꯒꯤ ꯕꯔꯒꯥꯃꯣꯗ ꯂꯩꯕ ꯒꯨꯔꯨꯗ꯭ꯋꯥꯔꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯏꯟꯗꯤꯌꯥꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯕꯥꯏꯁꯥꯈꯤ ꯀꯨꯝꯍꯩꯒ ꯃꯔꯤ ꯂꯩꯅꯅ ꯒꯨꯔꯨꯗ꯭ꯋꯥꯔꯥ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯄꯥꯡꯊꯣꯛꯅꯕ ꯄꯨꯜꯂꯤꯉꯩꯗ ꯏꯟꯗꯤꯌꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯕꯅꯤ꯫ ꯃꯤꯍꯥꯠꯄꯅꯤ ꯆꯤꯡꯅꯕ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯂꯣꯀꯦꯜ ꯃꯦꯗꯤꯌꯥꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯏꯔꯥꯏꯒꯤ ꯅꯨꯃꯤꯗꯥꯡꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯁꯛ ꯃꯃꯤꯡ ꯈꯪꯈꯤꯕꯒ ꯂꯣꯏꯅꯅ ꯏꯇꯂꯤꯒꯤ ꯀꯣꯕꯣꯗ ꯂꯩꯕ ꯔꯥꯒꯤꯟꯗꯔ ꯁꯤꯡ 49 ꯑꯃꯁꯨꯡ ꯑꯒꯅꯥꯗꯦꯂꯣꯗ ꯂꯩꯕ ꯒꯨꯃꯤꯠ ꯁꯤꯡ 49ꯅꯤ ꯍꯥꯏꯔꯤ꯫ ꯏꯇꯂꯤꯒꯤ ꯅ꯭ꯌꯨꯁꯄꯦꯄꯔ ꯂꯥ ꯁꯤꯁꯤꯂꯤꯌꯥꯒꯤ ꯔꯤꯄꯣꯔꯠ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯅ ꯒꯨꯔꯨꯗ꯭ꯋꯥꯔꯥꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯇꯂꯤ ꯂꯩꯉꯥꯛꯅ ꯊꯤꯒꯠꯄꯒꯤ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯤꯍꯥꯠ ꯑꯁꯤ ꯌꯥꯝꯅ ꯏꯪꯅ ꯊꯧꯔꯥꯡ ꯇꯧꯔꯒ ꯍꯥꯠꯄ ꯃꯤꯍꯥꯠꯅꯤ ꯍꯥꯏꯅꯁꯨ ꯂꯣꯀꯦꯜ ꯃꯦꯗꯤꯌꯥꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯔꯛꯈꯤ꯫ US ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯃꯥꯂꯦꯝꯗ ꯄꯨꯟꯅ $50 ꯕꯤꯂꯤꯌꯟꯒꯤ ꯊꯥꯎ ꯃꯥꯡꯈꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯂꯤ꯫ US ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯊꯥ ꯑꯃꯔꯣꯝ ꯆꯨꯞꯅ ꯁꯣꯛꯅꯈꯤꯕ ꯂꯥꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ मालेमꯒꯤ ꯑꯣꯏꯅ ꯄꯨꯟꯅ $50 ꯕꯤꯂꯤꯌꯟꯒꯤ ꯊꯥꯎ ꯃꯥꯡꯈꯤ ꯍꯥꯏꯅ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯑꯃꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19ꯗꯒꯤ ꯍꯧꯗꯨꯅ US ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯁꯣꯛꯅꯈꯤꯕ ꯂꯥꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯕꯦꯔꯦꯜ 500 ꯃꯤꯂꯤꯌꯟ ꯍꯦꯟꯅ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗ ꯌꯧꯕ ꯉꯝꯗꯅ ꯃꯥꯡꯈꯤ꯫ ꯑꯁꯤꯗ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯤꯖꯐꯥꯌꯔ ꯆꯠꯅꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯥꯡꯈꯤꯕ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯀꯨꯞꯈꯠꯄ ꯉꯝꯗꯅ ꯂꯩꯔꯤ꯫ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯀꯨꯞꯈꯠꯄ ꯉꯝꯅꯅꯕ ꯍꯣꯠꯅꯕꯗ ꯊꯥ ꯀꯌꯥ ꯆꯪꯈꯤꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯕ ꯉꯝꯗꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ US ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯂꯥꯟ ꯁꯣꯛꯅꯔꯤꯉꯩ ꯂꯩꯀꯪꯒꯤ ꯂꯝꯕꯤꯗ ꯆꯥꯎꯔꯥꯛꯅ ꯅꯨꯃꯤꯠ 12ꯅꯤꯔꯣꯝ ꯃꯈꯜ ꯑꯃꯠꯇꯒꯤ ꯚꯦꯍꯤꯀꯜꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯈꯤꯗꯦ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯊꯥꯎꯒꯤ ꯀꯩꯊꯦꯜꯗ ꯅꯨꯃꯤꯠ 5ꯅꯤꯔꯣꯝ ꯆꯨꯞꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯉꯝꯗꯅ
ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯈꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯊꯥ ꯑꯃꯗ ꯁꯤꯖꯤꯟꯅꯒꯗꯕ ꯊꯥꯎ ꯑꯃꯗꯤ ꯌꯨꯔꯣꯞ ꯂꯩꯕꯥꯛꯁꯤꯡꯅ ꯊꯥ ꯑꯃꯗ ꯁꯤꯖꯤꯟꯅꯒꯗꯕ ꯊꯥꯎꯁꯤꯡ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯈꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯄꯨꯟꯅ $50 ꯕꯤꯂꯤꯌꯟ ꯔꯣꯝꯒꯤ ꯃꯥꯡ ꯇꯥꯈ꯭ꯔꯕ ꯊꯥꯎꯁꯤꯡ ꯑꯁꯤ ꯅ꯭ꯌꯨ ꯌꯣꯔꯛ JFK ꯑꯦꯌꯔꯄꯣꯔ꯭ꯠꯇꯒꯤ ꯂꯟꯗꯟ ꯍꯤꯊ꯭ꯔꯣ ꯑꯦꯌꯔꯄꯣꯔ꯭ꯠꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯐ꯭ꯂꯥꯏꯠ 10,000 ꯍꯟꯒꯠ-ꯍꯟꯗ ꯄꯥꯏꯊꯣꯛ-ꯄꯥꯏꯁꯤꯟ ꯀꯣꯟꯅꯒꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯔꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯔꯥꯛꯆꯤꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯃꯍꯧꯁꯥꯒꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯕꯁꯨ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕꯗꯒꯤ ꯏꯔꯥꯟꯅ ꯐꯪꯂꯝꯕ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯗꯨ ꯍꯟꯒꯠꯅꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯌꯥꯝꯅ ꯆꯪꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯏꯔꯥꯟ ꯑꯃꯗꯤ ꯌꯨꯑꯦꯁꯀꯤ ꯃꯔꯛꯇ ꯁꯣꯛꯅꯈꯤꯕ ꯂꯥꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯤꯕ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯗꯒꯤ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗ ꯀ꯭ꯔꯨꯗ ꯑꯣꯏꯜꯒꯤ ꯃꯃꯜ ꯋꯥꯡꯅ ꯂꯩꯅꯕꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯏꯀꯣꯅꯣꯃꯤꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯆꯩꯊꯦꯡꯅꯈꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯇꯧꯅꯔꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ꯫